Lakhipuronline puthok-saba July ki tang 12 yumsa-kaisa numit ki Khomjinba Pao tabirasi. Ahanbada maruiba Pao Silchar kaisum sangdagi nanthok-tuna chenkhiba Hibzul Rahman police ka mungnabagi thodok amata leikidre. Delimitation ki mayokta Kasar Jila Congress ki miyoisingna khutta maira paiduna yaningdabagi khongchat chatnaba honakiba du police na tingkre. World Population Day 2023 ki thoram Lakhipur Nayagram GP Office Sapor Maina da pangthokre. Jiribam da panduna lairakliba gari sing Imphal phawba puthok pinanaba Drivers Union ki maiketagi phongdorakli amasung Manipuri Doctors Association Assam Manda Headquarter Lakhipur ki chahi ki mifam pangthokre. Hojik mapungoiba Pao tabirase. Haukiba Megi tang 13 da Silchar kaisum sangdagi nanthok-tuna chenkhiba Hibzul Rahman police ka mungnabagi thodok amata leikidre. Haukiba ningthaukaaba numita aronba Pao phangbadagi Kasar police ki kangbo amana Assam Meghalaya ngamkhai gi mafam amada mahakpu phanana bahonakhi adubu Burunga Part 1 hariba mafam aduda police ka mungnabagi thodok amada police na nongmai kapada Hibzul Rahman asoka pannangki amadi thodok aduda police ki miyoi ani amasu asoka pannangki haina Kasar gi SP Numal Mahatana paumi singda phongdokhi Hibzul ga loinana police ki miyoi ani Silchar Medical College ta laikanakhi adubu medical la laikanabagi kuidana Hizbul laikidabani hairi Silchar kaisum sangdagi nanthok-tuna chenkraba matung mahak Bangladesh ta matam khara leiruraga halakpagi lambida police na mahakpu gari amadagi phanaba honakibani adubu police ka muknaduna mahak chenana bahonakibani hairi aru jua dumahor agote Silchar jelor pora aru ejon সহযোগীৰ হৈতে তেওঁ পলাই গৈছিলে আৰু পলাই গৈ আমি জনামতে তেওঁ আমাৰ হিমান্তৱৰ্তী বাংলাদেশত আশ্ৰয় লৈ আছিল আৰু বাংলাদেশৰ পৰা আশ্ৰয় লৈ আৰু কিছুমান ঘটনা সংগঠিত কৰিবৰ কাৰণে তেওঁ চেষ্টা কৰিছিল আৰু সেই সময়তে আমাৰ কাছাৰ পুলিচৰ এটা বিশেষ দলে তেওঁক ধৰিবলৈ সক্ষম হ'ল আৰু তাতে পুলিচক আক্ৰমণ কৰাৰ ফলত প্ৰত্যুত্তৰ পুলিচে হৈতে হোৱা যি পুলিচক যি আক্ৰমণ কৰে তাৰ ফলত আত্মৰক্ষাৰ কাৰণে পুলিচে এটা কন্ট্ৰোল ৰাউণ্ড ফায়াৰ কৰে আৰু তাৰ ফলত তেওঁ ইনজুৰি হয় আৰু সেই ইনজুৰি ফলত তেওঁ ইতিমধ্যে ডুৰিং ট্ৰিটমেণ্ট ইন দ্য আসাম শিলচৰ মেডিকেল কলেজ তেওঁক ডাক্তৰে মৃত বুলি ঘোষণা কৰে আৰু বৰ্তমান সময়ত আমি এই সংক্ৰান্তত এটা মোকৰ্দমা ৰুজু কৰিছোঁ আৰু আমি অনুসন্ধান অব্যাহত ৰাখিছোঁ Delimitation ki mayokta yaningdaba phongdokladuna Silchar District Congress Committee na silangduna ngarang numidangda kutta maira paiduna yaningdabagi khongchat chananabagi honakiba adu police na thingba pikre Silchar Khudiram Murti makhongdagi khongchat adu chatpa haunabagi tanja adumaktada police ka mungnaba thoke thodogatuda Kasar Jila Congress ki president amasung atai Congress ki mihut kayamarom police na phajinki hairi Ngarang July ki tang 13 lebak pokpo numita Kriste kumja 1948 dagi leptana chatharakpagum World Population Day 2023 Lakhipur Nayagram GP Office Sapor Maina da pangthokre District Legal Service Authority Kasar Silchar na sinba awareness program asida GPSC ki presidential nominee Ngangom Prejakesor na mayay tangbal amadi United Clubs Organization ki president Khaidem Kantana athoiba mithung loinana Paralegal Volunteer P Rajendra amadi Lakhipur Nayagram GP ki Vice President Nazibun Nesana akhanaba mithung sing oina dais deleng sinki numida segamari leinana Nehru College Poilapul ki potharaba Economics oja Posangam Rajbihari Nayagram GP ki Secretary Y Riazuddin United Clubs Organization Lakhipur ki convener N Nandamona chingba akhanaba mioi kayana wafam kaya phongdokladuna numida sigi maruoiba thim oiriba apikpa imung nungaiba imung hairiba thim asida mideng changduna apunba khunai ama oina jokhalasi haiba warep lauki haina GPSC ki presidential nominee Ngangom Prejakesor na thadorokpa cherola madapalli Jiribam district ta July ki tang amadagi panduna leirakliba Chakatara mari amadi chakatara truk panba gari singi awaba si ubiduna numit humni gi manungda gari singasi Imphal phawba puthokpinaba All Jiribam Road Transport Drivers Union AJRTDU gi Secretary El Manitona paumi singa unaba amada phongdokre
mahakna makha tan hai June gi tang 19 phawba National Highway 37 da gari chatpa yagani haina matam pikibagi matungina gari sing asi July gi 13 amadi 15 da lakhi adubu Meghalaya da ching kinthaba thokpadagi panduna laikibana July gi tang amada Jiribam district ta thunglakhi laingakna thamkiba athingba asina maram oiraga Imphal room da gari sing asi thokpa yadaduna panduna leiba asina maram oiraga driver singna awaba kaya mayokna re haina phongdokladuna athuba matamda driver singi awaba sing asi ubiduna gari sing asi Imphal room da puthokpinaba Manipur laingak ta appeal tawrakli driver singi awaba si ubiraga laingak ki maigedagi jum phawba yohanbiu haiba wapam phongdorakli all Jibam transport driver in na aikogi National Highway 37 da chapireba khoi chakatra mari panba chakatra panba ga driver singi awaba singji uraga aikoina media gi thongda ngasi aikogi chakatra to amani tatra mari panba singasi aikogi tang gaya singasi khoi yun aganogi tang 19 phauda khoi government na satpa yagani hana matam pihibagi matungina aikogi chakat gari singasi khoi tang kunga mari amadi kunmanga da haptaraga nangra mahana thoktarakpada aikogi Meghalaya ga landslide taba maram oraga aikogi pandana lehudana tholokpa matamda yoslokpa matamda kanogi June gi tang ama July gi tang amada yoksalakha adubu asai thopa nangna bahna bada asagi haiba gari singasi aikogi government gi side gi athingba thangiba marga ji dagi thabi deba maram oraga haji driver isina hosing awaba mayonarna haji leire haiba gari singasi government na athuba matamda driver isna hosing gi awaba sing mirga nong katang amuk katang puthokpiu haidana media thongda aikogi driver in amadi driver isna hosing mayamna aikogi kano government side ta appeal tawjari haiba gari singasi thokraba matungda aikogi lambi thongsi pharakti ba matam phawudadi aikogi driver isna hosing su makoi su matam khradi tangdi mayum da pathajage ane haiba gari sing pot sing asi paslak pamaram oraga haji amuk pot se pothok posin tawriba pot sing asi asagi gari amadagi ama thangdok thangin tawba haibasi awaba gi mathata awaba oibanina aikogi matam athu matam sida government na haiba gari sing asi puthopinaba appeal tawjari moinana aikogi haiba lami phatte thong phatte hana haiba sing asi aikogi National Highway 37 da subiriba ne sa diselna matam chana thabak subidabagi maram nani phatriba thong singje haiba thong asagi phatte hana makoina blame toriba thong asi nungdalangi thong asi 2019 gi August ki tang 38 da gari puthaki bani haiba gari puthaki tanda repairing tawbudagi ngasi phawda repairing tawbudin leibiri thong asi adu ngasi phawda chapa matamda apan aye pari kaimda thodokpa tawde adubu asagi National Highway 2 da asagi kangpopida gari lambi thingiba maram oraga asagi chatpa yadadabidagi asagi akhoi chaliba gari singsida karima si thongsimsu lambi singsi phatraga tatkhagadi hayeng awaba mayang nagadra praja singi ayang mayang nagadna government thingbasu akhoi driver sinangsu ajom yajaningi peli kasu kaide adubu awaba singa adubu hajiki adugi matata haji awaba na masing hemanina haibasi atamse hayeng ginumit numni mangda athu matamda government na gari singse puthopinaba ningsingjari kami Guwahati de ko ado sidida akoi driver mayam se yame selei bese ko mase akoi yam wana leire haitare ana actually huju sho driver ma masa lecture kudagi doctor de pokhodaki isamak sunai aduna akoi gi awa base yengbiraga government side tagi driver mayam se awa base yengbiraga akoi bu amuktangdi yum yohanbyo aduga government na thamgiba akoi hariba athingbase akoi nga chajage matungda akoi imphal hek yogi matungda akoi amuk changjararoi masi driver mayam gi modni ar simtadi government side tagi yahanbyo haina ine government side ta ine request tawjari Hayeng July ki tang 16 sagol se numit ki nungthil gi pung 3 taba matamda Silchar gi khudira murti makhongda
Manipurda thani hena chatharakliba kangluk maselgi irang asida laikhidraba singi thawaina lairamlenda ingna chikna lairuna bagi damak maira katpagi thorom galoinana tangdu laitaba lamdam ama oinana bagi damak lainga ki midyeng chingsinanaba wakat mifam ama pangthoklagani haina lupasigi secretary general Dr. Maimom Santi Kumar na phongdorakli miyamna thorom asida saruk yabiu hainasu lupasigi thobuba Nirmal Kumar Das na ningsinglakli Manipur thokliba kangluk ki irang asida awa ana taraba singda tengbang gi damakta sem sariba sida makal gi spokesperson Arambam Nandababu retired SES ki khutta Youth Progressive Club thengna amadi maira paibilup thengna gi mihut kangbu amana lupa lising taramari pirakre mateng pibirakhiba singbu makal gi maige dagi thagat paphungdorakli Manipuri Doctors Association Assam Manda Headquarter Lakhipur ki chahi gi mifam July ki tang nipan Kasar Chiripul Phular tol da leiba Dr. M Ranjit ki mutum mention da Manda gi President Dr. H Menjor Singh na mifam apoiduna pangthokre mifam na 2023 dagi 2025 phawbagi anoba executive body ama semkhre Dr. Nandababu Singh bu anoba body asigi president oina khankhre mihut 15 na saba anoba mihut kangbo sida President oina Dr. Nandababu Singha, Vice President ani Dr. N.G. Surendra Singha amasung Dr. K.H. Jitendra Singh Hazari, General Secretary oina Dr. M. Ranjit Singha, Joint Secretary da Dr. Y. Nungsiton Singha aduga, Treasurer oina Dr. Y. Kishore Singha Bukhanke. Members Singha Dr. K.H. Gautam Singha, Dr. S. Mangan Sana Singha, Dr. Rakhi Singha, Dr. Y. Anil Singha, Dr. K. Sanjeev Kumar Singha, Dr. Namrata Singha, Dr. Ibo Chau Singha, Dr. Y. Paulen Singha Masung, Dr. Binoy Bihari Singha ne. Mifamna hanagi President Dr. H. Menjor Singha bu advisor oina khanke. Mifam asina lupasigi Associate Members for Spouse semduna nauna mihut taret join tauke. Punna maitai Dr. Kunhumdana saruk yakhiba mifam asida anoba Dr. Singnasu amaga mari thamnaduna khungang singda analayanggi camp kaya pangthoktuna samasasi ki thabak thoromda mateng pangnabagi matangda khananina ke. Mifamna Manipurda hojik oiriba kangluki rang asida nungaitaba phongdokki bagaloinana manda na mamang thabada athoba ningsing lupki khutangda Manipur gi relief camp singda tengbang gi damak hidak langthak piki bagum matung tabada su makhatana angam mateng pangbagi wafam khanake hairi loisilakpada nauna khallaba President Dr. Nandababu Singhana thagat warol piduna mifamadu chinglemna loisinke Kangan Jabama Health Care Amadi Paramedical Science da University Grants Commission na Sakhang Laba Chahi Amagi Diploma, Chahi Anigi Advanced Diploma, Aduga, Chahi Ahumgi Bachelor of Vocation Course Tamba Yaragani. Institute of Medical and Paramedical Science, Silchar Amadi Gracewell Hospital Meherpur Silchar Anina, Kusam Naduna, Lingya Vidyapit University Faridabad Ki Makhada, Course Asi Tambiba Haure. Healthcare Ki Field Skill Development Oiriba, Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na Chingba, 12 pass taurabasing na tamba yaraba coursing asi tamduna isana isabu, tabak pijabagi kudong saba lobiyo. Aduga, Nursing, Yoga Attendant, First Aid Training, Emergency Medical Staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SM Dev Civil Hospital Silchar da practical tobagi khudong chaba su thamjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 939573245 da pau phaunabiyo Potchambam Chanu Albina Gawi, Institute of Medical and Paramedical Science, Bachelors of Vocational in Operation Theatre Technology Tamil. Gracewell Hospital practical class Taujabani. I have Hum Madi Matun the operation of whom my Pangasi Sabangan. High river courses Hojiki Matam, the Yanga Pudong Chava, most interiors and Madinga course there in hygiene. Mayamsu, High river Pudong Chava, Silogina, Pharmacy hygiene. I give me Pamasai to the Bukover to the Damra Pudegini. I suggested the Institute of Medical and Paramedical Science. The pastor Japan and the Buju in SMK Civil Hospital, ICU technician and
Nungairaba Pao, Maming Lairaba Gynae Specialist Dr. Yasodhara Rai, Sagol Senmit Kudingi, Nungtilgi Pung Ani Tapa Matamda, Well Care Medicos, Lakhipur Town the Laktana Layenga Dori. Advance booking Gitamak, Well Care Medicos, Lakhipur Town Gi mobile number 8134-835-398 number asida call tobituna kudum chaba silobiu. Aroibada maroiba pau amukhanna Silchar kaisum sangdagi nanthokuna chenkhiba Hibzul Rahman police ka mungnabagi thodok amata lekhidre. Delimitation gi mayokta Kasar Jila Congress ki miyoi singna kutta maira paiduna yaningdabagi khongchat chatnaba honakiba du police na tinkre. World Population Day 2023 ki thoram Lakhipur Nayagram GP Office Sapor Maina da pangthokre. Jiribam da panduna lairagliba gari sing Imphal phawba puthok pinanaba Drivers Union ki maiketagi phongdorokli amasung Manipuri Doctors Association Assam Manda Headquarter Lakhipur ki chahi gi mifam pangthokre. Lakhipur Online YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.